ꯍꯧꯖꯤꯛ ꯂꯥꯛꯏꯁꯤꯅꯅꯦ ꯌꯥꯎꯁꯪ ꯆꯩꯔꯥꯎꯕ ꯃꯌꯥꯝ ꯅꯛꯁꯜꯂꯛꯄꯒꯤ ꯀꯣꯏꯔꯛꯏꯕ ꯁꯤꯗ ꯔꯤꯂꯥꯌꯟꯁ ꯇ꯭ꯔꯦꯟꯁ ꯂꯩꯔꯦ ꯄꯣꯔꯣꯝꯄꯥꯠꯇꯁꯨ ꯂꯩꯔꯦ ꯑꯗꯨꯒ ꯕꯖꯥꯔ ꯏꯟꯗꯤꯌꯥꯁꯨ ꯂꯩꯔꯦ ꯑꯗꯨꯅ ꯄꯣꯠ ꯂꯩꯕ ꯁꯤꯗ ꯅꯨꯡꯉꯥꯏꯔꯅꯤꯅ ꯁꯤꯗ ꯑꯣꯏꯅ ꯂꯥꯛꯑꯦ ꯇ꯭ꯔꯦꯟꯁꯨ ꯂꯩꯔꯦ ꯕꯖꯥꯔ ꯏꯟꯗꯤꯌꯥꯁꯨ ꯂꯩꯔꯦ ꯍꯧꯖꯤꯛꯅ ꯔꯤꯂꯥꯌꯟꯁ ꯇ꯭ꯔꯦꯟꯁ ꯍꯥꯟꯅ ꯆꯪꯒꯅꯤ ꯖꯣꯀꯤꯒꯤꯗꯣ ꯌꯥꯎ ꯖꯣꯀꯤꯗꯤ ꯑꯗꯨꯗ ꯌꯥꯎ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯃꯤꯅꯤ ꯁꯣꯗꯣ ꯑꯗꯨꯗ ꯑꯃꯨꯛꯅꯦ ꯆꯪꯉꯒꯤꯁꯦ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯆꯠꯂꯨꯕꯗꯣꯀꯣ ꯑꯁꯦꯡꯕꯩꯗꯤ ꯆꯤꯡꯂꯦꯝꯕꯤꯒꯤ ꯄꯣꯠ ꯆꯩ ꯂꯩꯒꯦ ꯕꯕꯥꯒꯤ ꯂꯩꯒꯦꯅ ꯆꯠꯄꯅꯦꯕ ꯑꯗꯣ ꯂꯩꯕꯗꯤ ꯍꯧꯖꯤꯛꯅ ꯁꯤꯗꯩꯁꯤꯗꯁꯨ ꯑꯩꯒꯤ ꯄꯔꯐ꯭ꯌꯨꯝ ꯃꯅꯝ ꯅꯨꯡꯁꯤꯕ ꯑꯃ ꯑꯩ ꯊꯦꯡꯅꯔꯦꯕ ꯑꯗꯨ ꯂꯧꯒꯦꯅ ꯂꯥꯛꯏꯅꯦ ꯄꯔꯐ꯭ꯌꯨꯝ ꯈꯟꯕꯁꯦ ꯑꯩ ꯌꯥꯝꯅ ꯍꯩꯇꯦꯗꯤ ꯃꯅꯝꯁꯦ ꯑꯩꯅ ꯄꯥꯝꯃꯤ ꯃꯅꯝꯁꯦ ꯗꯥꯏꯔꯦꯛ ꯉꯁꯥꯏꯒꯤ ꯗꯨꯀꯥꯟꯗ ꯆꯪꯉ ꯈꯟꯕꯁꯦ ꯍꯩꯇꯦꯕ ꯑꯗꯨꯅ ꯑꯩꯅ ꯏꯃꯥꯟꯅꯕꯩꯗ ꯊꯦꯡꯅꯔꯛꯄ ꯄꯔꯐ꯭ꯌꯨꯝ ꯑꯃ ꯃꯃꯤꯡꯒꯗꯣ ꯂꯣꯏ ꯐꯣꯇꯣ ꯑꯃ ꯂꯥꯛꯏꯅꯦꯕ ꯑꯩꯅ ꯄꯥꯝꯕ ꯃꯅꯝꯗꯣ ꯑꯗꯨ ꯑꯣꯏꯌꯦꯅ ꯑꯗꯣ ꯂꯣꯏꯊꯣꯛꯈꯤꯗ ꯉꯥꯏꯔꯤꯌꯦ 15 days ꯂꯩꯔ ꯂꯥꯛꯑꯣ ꯑꯗꯨꯅ ꯇꯧ ꯌꯥꯗ꯭ꯔꯦ ꯆꯠꯁꯤ ꯍꯧꯖꯤꯛ ꯁꯤꯗ ꯀꯪꯂꯥ ꯅꯣꯡꯄꯣꯛ ꯇꯣꯔꯕꯥꯟ ꯑꯃ ꯂꯩꯔꯝꯃꯤ ꯌꯥꯝ ꯐꯖꯩꯌꯦ ꯃꯅꯨꯡꯁꯦ ꯆꯪꯕ ꯀꯃꯥꯏꯅ ꯆꯪꯒꯗꯒꯦꯗꯤ ꯈꯪꯗꯦ ꯒꯦꯠꯇꯤ ꯍꯥꯡꯉꯤ ꯆꯪ ꯌꯥ ꯃꯥꯜꯂꯦ ꯁꯟꯖꯦꯟ ꯊꯣꯡꯒꯤ ꯍꯦꯛ ꯅꯥꯀꯟꯗ ꯉꯁꯥꯏ ꯂꯩꯔꯛꯄꯗꯣ ꯂꯣꯏꯍꯧꯗ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯄꯥꯎꯅꯥ ꯕꯖꯥꯔꯗ ꯑꯃꯨꯛ ꯂꯥꯛꯑꯦ ꯂꯩꯕ ꯉꯁꯥꯏꯗꯤ ꯂꯩꯒꯗꯧꯕ ꯃꯤꯗꯨꯒꯤ ꯂꯩꯔꯛꯇ꯭ꯔꯒ ꯃꯁꯥꯒꯤ ꯑꯣꯏꯅ ꯂꯣꯏ ꯄꯪꯈꯟꯗ ꯈꯟꯖꯜꯂꯒ ꯀꯪꯂꯥ ꯒꯦꯠ ꯑꯥꯗ ꯂꯥꯞꯅ ꯎꯔꯦ ꯍꯧꯖꯤꯛ ꯌꯥꯎꯁꯪ ꯃꯌꯥ ꯑꯗꯩ ꯆꯩꯔꯥꯎꯕ ꯃꯌꯥ ꯑꯣꯏꯔꯛꯄꯩꯀꯣ ꯕꯖꯥꯔꯁꯦ ꯃꯤ ꯌꯥꯝ ꯆꯤꯜꯂꯦ ꯍꯥꯏ ꯆꯤꯟꯕ꯭ꯔꯥ ꯆꯤꯡꯗꯕ꯭ꯔꯥ ꯌꯦꯡꯉꯨꯔꯁꯦ ꯁ꯭ꯋꯥꯏꯗꯗꯤ ꯃꯌꯥꯝ ꯆꯠꯂꯦꯗꯣ ꯌꯦꯡꯉꯨ ꯍꯧꯖꯤꯛ ꯈꯨꯆꯤꯟꯁꯦ ꯌꯦꯡꯉꯨ ꯒꯥꯔꯤ ꯃꯆꯥ ꯄꯥꯔꯀꯤꯡ ꯃꯌꯥꯝꯒꯁꯦ ꯌꯦꯡꯉꯨ ꯐꯖꯅ ꯆꯤꯜꯂꯦ ꯍꯥꯏꯕꯅꯤ ꯑꯗꯣ ꯊꯥꯏꯅ ꯂꯝꯕꯤ ꯆꯠꯐꯝꯒ ꯂꯩꯇꯕ ꯃꯑꯣꯡꯗꯣ ꯑꯗꯨꯃꯛꯇꯤ ꯅꯠꯇꯦ ꯑꯩꯈꯣꯏꯁꯨ ꯂꯩꯔꯨꯈꯤꯒꯦ ꯍꯧꯖꯤꯛ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯇꯧꯐꯝ ꯊꯤꯕꯗꯣ ꯈꯨꯋꯥꯝꯅꯦꯕ ꯕꯖꯥꯔ ꯃꯅꯨꯡꯁꯦ ꯐꯥꯏꯅꯦꯜꯂꯤ ꯄꯥꯔꯛ ꯇꯧꯔꯦ ꯄꯥꯔꯛ ꯇꯧꯕ ꯃꯄꯥꯗꯨꯗ ꯑꯗꯨꯝ ꯆꯪꯉꯦ ꯑꯗꯨ ꯊꯦꯡꯅꯕ ꯖꯒꯥꯗꯨꯗ ꯍꯧꯖꯤꯛ ꯁꯤꯗ ꯆꯪꯗꯣꯔꯤ ꯐꯪꯉꯦ ꯕꯕꯥꯒꯤ ꯑꯗꯨꯗ ꯑꯩꯒꯤꯁꯨ ꯑꯃꯨꯛ ꯌꯥꯎꯁꯜꯂꯦ ꯑꯃꯨꯛ ꯐꯖꯔꯦ ꯉꯁꯤꯗꯤ ꯃꯃꯥꯏꯁꯨ ꯁꯤꯗ ꯐꯪꯉꯤ ꯍꯥꯏ ꯃꯃꯥꯏꯁꯨ ꯁꯤꯗꯩ ꯂꯧꯔꯅꯤ ꯂꯣꯏꯔꯦ ꯍꯧꯖꯤꯛ ꯂꯩꯕ ꯑꯗꯣ ꯌꯥꯝ ꯅꯨꯡꯉꯥꯏꯕꯁꯦ ꯃꯐꯝ ꯑꯃꯗ ꯆꯪꯉꯒ ꯄꯣꯠꯁꯦ ꯂꯣꯏꯅꯃꯛ ꯂꯩꯔꯛꯄ ꯌꯥꯕꯁꯦ ꯁꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯕ ꯒꯥꯔꯤ ꯄꯥꯔꯀꯤꯡꯁꯨ ꯌꯥꯝ ꯆꯤꯟꯕꯅꯤꯅꯀꯣ ꯍꯧꯖꯤꯛ ꯂꯣꯏꯁꯟꯈꯤꯕꯁꯦ ꯌꯥꯝ ꯐꯔꯦ ꯍꯜꯂꯁꯤꯅꯦ ꯂꯩꯒꯤ ꯗꯨꯀꯥꯟ ꯐꯖꯕ ꯑꯃ ꯂꯩ ꯑꯗꯨ ꯄꯣꯠꯁꯦ ꯌꯥꯝ ꯇꯥꯏ ꯑꯗꯣ ꯄꯣꯠ ꯆꯩ ꯂꯩꯕꯁꯦ ꯈꯪꯕ꯭ꯔꯥ ꯑꯩ ꯉꯁꯤ ꯄꯩꯁꯥ ꯌꯥꯝ ꯂꯣꯏ ꯍꯥꯏꯁꯦ ꯉꯥꯡꯈꯩ ꯁꯨꯡꯂꯩ ꯂꯩꯕ ꯅꯠꯇꯦꯕ ꯂꯩꯔꯀꯥꯟꯗ ꯍꯦꯛꯇ ꯈꯪꯕ꯭ꯔꯥ ꯁꯤꯁꯨ ꯄꯥꯝꯃꯤ ꯍꯦꯛꯇ ꯇꯧꯔꯛꯄꯩꯅꯦꯕ ꯑꯗꯨꯗꯅꯦ ꯍꯥꯏꯕ ꯀꯩꯅꯣ ꯇꯧꯔꯤꯁꯦ ꯅꯪꯒꯤꯗ ꯑꯌꯥꯝꯕꯅꯤ ꯑꯗꯣ ꯑꯩꯅ ꯉꯁꯤ ꯃꯣꯏꯒꯤ ꯗꯨꯀꯥꯟꯒꯤ ꯂꯥꯏꯇꯤꯡꯗꯨꯅꯔ ꯈꯪꯗꯦꯕꯈꯪꯕ꯭ꯔꯥ ꯑꯩꯅ ꯁꯦꯠꯄꯗꯣ ꯑꯩꯅ ꯑꯄꯥꯝꯕ ꯉꯥꯛꯇ ꯑꯣꯏꯌꯦꯕ ꯑꯗꯨꯒ ꯍꯟꯗꯛ ꯆꯍꯤꯒꯤ ꯁꯣꯞꯄꯤꯡ ꯆꯠꯄꯁꯦ ꯑꯌꯥꯝꯕ ꯅꯪꯒꯤꯗꯅꯤ ꯄꯣꯠꯁꯦ ꯅꯪꯒꯤ ꯂꯩꯕꯗ ꯑꯩꯒꯤ ꯑꯃꯅꯤ ꯈꯛ ꯅꯞꯆꯕꯗꯣ ꯌꯥꯝ ꯃꯥꯟꯗ꯭ꯔꯁꯦ ꯃꯥꯒꯤ ꯑꯗ ꯂꯩꯕ ꯆꯠꯄꯗꯤ ꯃꯣꯏ ꯂꯩ ꯆꯠꯄꯗ ꯉꯥꯛꯇꯅꯤ ꯑꯩꯒꯤ ꯃꯔꯛ ꯃꯔꯛꯇ ꯈꯔ ꯌꯥꯎꯁꯜꯂꯛꯏꯁꯦ ꯅꯠꯇ꯭ꯔꯗꯤ ꯑꯩꯁꯨ ꯈꯔ ꯂꯩꯗ꯭ꯔꯗꯤ ꯀꯩꯅꯣ ꯅꯠꯇꯦ ꯂꯩꯕꯗꯤ ꯑꯩꯈꯣꯏꯒꯤ ꯂꯩꯅꯦꯅ ꯆꯠꯂꯦꯗꯅꯀꯣ ꯑꯗꯣ ꯃꯐꯝꯗꯣ ꯌꯧꯔꯀꯥꯟꯗꯗꯤ ꯍꯦꯟꯅ ꯈꯟꯕꯁꯦ ꯅꯪꯒꯤ ꯄꯣꯠ ꯑꯗꯨꯅ ꯍꯦꯟꯅ ꯈꯜꯂꯅꯦꯕ ꯑꯗꯨꯒ ꯑꯃꯅꯤꯗꯣ ꯑꯩꯈꯣꯏꯒꯤ ꯑꯣꯏ ꯍꯥꯏꯕ ꯑꯩ ꯊꯣꯛꯂꯛꯑꯦ ꯍꯧꯖꯤꯛꯅ ꯇꯦꯁꯇꯤ ꯇꯦꯁꯀꯤ ꯑꯆꯥꯄꯣꯠ ꯆꯥꯗꯕ ꯀꯨꯏꯔꯦꯅꯀꯣ ꯇꯦꯁꯇꯤ ꯇꯦꯁꯇꯒꯤ ꯑꯆꯥꯄꯣꯠ ꯈꯔ ꯂꯩꯁꯦꯅ ꯆꯠꯂꯤ ꯁꯤꯅꯦ ꯑꯩꯈꯣꯏꯒꯤ ꯅꯒꯥꯃꯄꯥꯜ ꯂꯝꯕꯤꯗꯣ ꯈꯪꯗꯕ ꯌꯥꯎꯔꯝꯃꯣꯏꯀꯣ ꯑꯗꯨꯏꯁꯨ ꯎꯗꯕꯗꯤ ꯌꯥꯎꯔꯝꯒꯅꯤꯗꯅ ꯃꯄꯥꯟ ꯂꯝꯗ ꯆꯠꯈꯤꯕ ꯃꯌꯥꯝ ꯑꯃꯗꯤ ꯃꯣꯏ ꯃꯌꯥꯝꯁꯦ ꯌꯦꯡꯅꯕꯅꯤ ꯀꯩꯅꯣ ꯌꯥꯝ ꯐꯖꯕ ꯗ꯭ꯔꯤꯁ ꯌꯥꯝ ꯎꯠꯂꯛꯀꯦ ꯃꯌꯥꯝ ꯁꯤ ꯂꯩꯖꯔꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯑꯁꯤ ꯂꯩꯔꯝꯗ꯭ꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯕꯖꯥꯔꯁꯤ ꯕꯖꯥꯔ ꯃꯥꯜꯂꯣꯏ ꯕꯖꯥꯔꯁꯦ ꯕꯖꯥꯔ ꯃꯥꯜꯂꯤꯁꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯃꯌꯥꯝ ꯑꯩꯈꯣꯏ ꯒꯥꯔꯤ ꯕꯖꯥꯔ ꯆꯠꯄ ꯇꯜꯂꯦꯒ ꯍꯥꯏꯁꯦ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯂꯩꯔꯝꯒꯅꯤꯅꯅꯦꯕ ꯅꯠꯇ꯭ꯔꯗꯤ ꯇꯜꯂꯣꯏꯕꯀꯣ ꯑꯗꯨꯅ ꯀꯩꯒꯨꯝꯕ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯁꯦ ꯂꯩꯇ꯭ꯔꯒꯗꯤꯀꯣ ꯕꯖꯥꯔꯒꯤ ꯚꯦꯂꯨꯁꯦ ꯍꯟꯊꯔꯅꯤ ꯃꯥꯡꯉꯅꯤꯕ ꯑꯗꯨꯅ ꯑꯩꯈꯣꯏ ꯕꯖꯥꯔꯒꯤ ꯂꯩꯇꯦꯡ ꯑꯣꯏꯔꯤꯕ ꯇ꯭ꯔꯥꯐꯤꯛ ꯖꯥꯝꯅꯤ ꯃꯌꯥꯝꯁꯤ ꯌꯦꯡꯕꯤꯌꯨ ꯅꯒꯥꯃꯄꯥꯜ ꯌꯧꯔꯦ ꯇꯦꯁꯇꯤ ꯇꯦꯁ ꯃꯄꯥ ꯌꯧꯔꯦ ꯑꯗꯣ ꯃꯥ ꯊꯥꯗꯣꯛꯈ꯭ꯔꯦ ꯆꯤꯡꯂꯦꯝꯕꯤ ꯃꯣꯏ ꯆꯦꯒꯤ ꯐꯤ ꯌꯦꯡꯅꯤꯅꯀꯣ ꯒꯥꯔꯤ ꯈꯥꯝꯕꯝꯁꯦ ꯂꯩꯇꯕꯩ ꯑꯩꯗꯤ ꯒꯥꯔꯤ ꯈꯥꯝꯕꯝ ꯊꯤꯗꯧꯔꯤ ꯍꯧꯖꯤꯛ ꯁꯤꯗꯤ ꯅꯣ ꯄꯥꯔꯀꯤꯡ ꯊꯥꯕ ꯖꯒꯥꯗꯅꯦꯕ ꯈꯥꯝꯃꯤꯁꯦ ꯎꯆꯤꯟꯅꯥꯆꯤꯟꯅ ꯁꯤꯗꯩꯁꯤꯗ ꯄꯥꯔꯀꯤꯡ ꯑꯃ ꯐꯪꯉꯦ ꯄꯥꯔꯀꯤꯡꯁꯦ ꯑꯔꯣꯏꯕꯤ ꯆꯤꯟꯕꯤꯅꯦꯕ ꯉꯁꯤꯁꯦ ꯀꯩꯒꯤꯅꯣ ꯈꯪꯗꯦ ꯕꯖꯥꯔꯁꯦ ꯑꯁꯣꯝ ꯁꯥꯏꯗꯁꯨ ꯇ꯭ꯔꯥꯐꯤꯛ ꯖꯥꯝ ꯂꯣꯏ ꯑꯣꯏꯖꯕ ꯑꯁꯤꯗ ꯑꯩꯅ ꯈꯥꯝꯃꯤ ꯃꯄꯥꯁꯤꯁꯨ ꯎꯆꯤꯟꯅꯥꯆꯤꯟ ꯐꯪꯉꯤꯅꯦꯕ ꯒꯥꯔꯤ ꯃꯌꯥꯝꯁꯨ ꯆꯪꯈꯤꯖꯥꯠꯂꯥ ꯈꯪꯗꯦ ꯀꯥꯏ ꯆꯠꯈ꯭ꯔꯃꯣ ꯈꯪꯗꯦ ꯂꯩꯔꯝꯃꯦ ꯁꯤꯗ
ꯐꯤ ꯐꯖ ꯐꯖꯕ ꯃꯌꯥꯝ ꯌꯥꯎꯋꯦꯗꯣ ꯏꯟꯗ꯭ꯔꯥꯅꯤꯗꯒꯤ ꯂꯩꯔꯛꯑꯦ ꯏꯟꯗ꯭ꯔꯥꯅꯤꯁꯤ ꯑꯁꯤ ꯂꯩꯁꯦ ꯁꯤꯗꯩ ꯂꯩꯔꯦ ꯒꯥꯔꯤ ꯄꯥꯔꯀꯤꯡ ꯈꯛꯇꯅꯦ खितंग नुआइताव पोट लेबदि याम नुआइबको अदम डिस्काउंट का तुम फजन तौबिरे थैंक यू अरे टेस्टी लेरे गाड़ी को चेंज लोरे फाइनली उसे कोई लाइब खोट पर लोइबक लोरे रिग्यूम हंदरे अबे मदो बोबोइद थनमेबा मातुम ममीना पुदो फरक तादरोबा अना बोय थनमे अबे म लौबिरनी अरंग साइ टेस्टी लेरक पासपोर्ट मैम दो दुसोरेन सारानी सायाम लामे अदुगा लोइरे ngasi थबक लोइरे आदा चेराव सिंग सिगी सेमजन बजे लोइ लोइरेबा चेराव सिंग अदा चिंगा बजे नंग दोय का देबा केनो तौद्रेबा कासी सेमजन बे लोइरे का सोम फंगद्रेबा अमतदि कानिंग बनी बिदरो अबे बले रमे या नुसिबि तरो से नुसिबि तरो बोबोय दे लेरम ना हा तुम होगला पद बोबोय दे लेरम बा नुसिबि तरो बा दे नुसिबि हम दे तरो से बा नुसिबि तरो त्रे से चलो ममा ना को चलो ममा ना ए याद बा ओ याद दिए ममा ममा मैं पूजा रहनी ना कमाइना न हाउ दो कमाइ तो गेम ता हेरो बा चिकन लो दा लाओ बेमा चाबा लोइरमनि चलजे सी फोटो जिना nghan अखोइ सुरस न नंबिबदुने वेडिंग फोटो शॉट नमगिबदो पोस्ट वेडिंग अदुगी फोटो मैम याम फजै थैंक यू सो मच बाय बाय तोरमो से बोक दा बोक बाय 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 तोरमो हौदोंगिने मान तानैजे चंग्रे माजु मकोन चंग्रे चलो बोक तो बाय बाय तोरमो खोजु मकोन चरगे चलो तो सन्नी में तैजो बाय बाय तो दिया दे दो मथन का खत तैजो ngasai sida ibani tungwa lai mamang tungdre wara male tawru shu yam nungai ni yu khupam ni khupam là tiêu tiêu rồi mua mà vứt cái gì sofa nó thầm xe từ nhà ở tây đi về phao nó tù này có phải phao ví dụ như vậy akwai choe hàng tụ có chiến chân đấy mà bàn thổ đấy đấy yum nhiều rồi gì abem hoi lôi thanh me ngasi di video matang sai loisin jage ji aina satui je hejing ko ramane ade luhong ba mane satui ne adu matang gi video dong thengnar jim am ngasi di bye bye